Tarubi thamoi chaina Khanghauda mikup amada homjilakhiba nungsi safu adugi haurakhiba ithelna sana konung adugi sana tangbal ngan thoirakkadaba ningthem haibasi machal ibe matam phasnagi thaurang ama tengbang luba mikup adudagi taibang wakhal adu charangna sana maithong adu pungja khuding makalamja leirakli ngarang ahing amaso Tarubi mahaki piktak tawbi chinbal adudagi mipai jana nganglakhiba wahai paring sing adunaso ningthem pukning asi leitaba ngamda warol sing adugi wahan thokso mathanna tahanjanaba hotnajari mikup adumakta ningthem kazau adugi thongjel makta thaugal nupa amalep laptakna kaujare mazai bungo ningthem makalam jariba maithong adu handa khanghauda thaugal nupa aduna kaurakliba adushu khumlae kari haininge ima apambina mazai bungo bu kaujarakli karomdano leima koluptani mazai bungo khumande konung karaklabra ahoi mazai bungo khuman angamba khaktanata muirang angamba luwang angamba so ngasi korowasida sana konung karakhawido Phare makhoina lakpa ai ima leima kolup changukhige makhoi ado konungi leikol adoda ai bungairamu tamlujo phagani majai bungo wahai asiga thaugal nupa ado tablap thoki mekup ama thinthadre ningthem phalap tawraba sawan aduga khongthang launa thang leima kolup maikai panglei ningthem leima kolup yaurabada tablap changai apambi ahal hana ningthembo ngaiduna lerambana macha ningthembo makalamna kausinjare imagi ningthem nang laklabra changlo ningthem lurel adu nolokna nakanda thariba phida aduda tapna phamtha ima apambina nachabu kobibadi kari takpigani apambi ahal maithong maka khasik lam jaleramba maithong ado macha ibunga ningthemgi wafam aduda sakfam ado khasiktang on khragum sanamityeng aduna ningthemda lupna yenglei apambi ahal wahodok ama yauda wahang ama hanglei ningthemda nahak asi kanano ningthem mabu pokpi apambi ahalgi sukha thajadaba mataududa sana chinmaktagi khanghang hanglakliba wahang aduda ningthem ngakladuna sana mishna aduna khangyeng yenglei adubu mityeng aduga adumak loinarak paukhom adumasu tablapna ningthemni sana konung asigi ningthemni sana konung asigi ningthem ama oiraga sana konung asigina lainingthaw nangbu pokliba apokpa amagi sari washak amabu aduk taraina karigi leimai thakta thadabano hantakki apambi ahalgi wahang adudade ningthem khangli wafam pumba mama ibe malay marembina tam warol pumba khangle haiba adubu ningthem khumde paukhom amasu pide tathak lumsilaba sanamiting aduna apambi ahalda tanik yengjare ningthemgi matau khanglabada apambi ahal wahang makha amuk tare hayo khummu aihak asi kanano Lining thau oiriba napabong sanakhya asi kanano karigino ne imagi ningthem WakhaL aduk theliba napabong sanakhya na nahakpo kayagi matik thajaba kayagi matik nungsiba nahak khangdabra adugi sumathakta leipak asigi ningthau oiriba mahaki sari washak amabu aduk taraina ningthem phamlambadagi tablap haugat apambi ahalgi mangda khajik changsillaga lep yamna tapna ima apambi hayo ai tari ima leima amadi ima apambina pabung sanakhyagi pukninggi warep khangbiba adugum nacha oiriba ningthem aihaki pukninggi achetba warep asisu khangbi macha ningthemgi wahaiduda apambi ahal tapna kari nangi kari warep nahaki karamba achetba warep ningthem taha paukhom aduma pirakte mikup ama taibang WakhaL ama khalubagum tablap apambi ahalda mityeng thamlei
ꯅꯤꯡꯊꯦꯝ ꯑꯩꯍꯥꯛꯀꯤ ꯊꯃꯣꯏ ꯄꯣꯔꯣꯟ ꯍꯪꯂꯝ ꯅꯤꯡꯊꯦꯝ ꯂꯩꯀꯣꯜ ꯅꯨꯡ ꯑꯁꯤꯒꯤ ꯊꯋꯥꯏ ꯂꯩꯔꯥꯡ ꯑꯃ ꯈꯣꯏꯗꯥꯖꯔꯨ ꯊꯃꯣꯏ ꯑꯩꯒꯤ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯍꯟꯒꯦ ꯂꯦꯞꯈ꯭ꯔꯦꯗꯣ ꯃꯔꯝ ꯑꯁꯤꯅ ꯄꯥꯕꯨꯡ ꯁꯅꯈ꯭ꯌꯥꯒꯤ ꯌꯥꯊꯪ ꯑꯗꯨ ꯊꯤꯟꯈꯤꯕꯅ ꯑꯩꯍꯥꯛꯅ ꯏꯀꯣꯛꯊꯛꯇ ꯊꯥꯡꯒꯠꯄ ꯉꯝꯈꯤꯗ ꯏꯃꯥ ꯂꯩꯃꯅ ꯁꯥꯈꯤ ꯑꯣꯏ ꯅꯆꯥ ꯑꯩꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯌꯥꯔꯦꯞꯄ ꯑꯁꯤꯃꯁꯨ ꯁꯔꯤ ꯋꯥꯁꯛ ꯑꯣꯏꯈ꯭ꯔꯦ ꯏꯃꯥ ꯄꯥꯝꯕꯤ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝ ꯅꯤꯡꯊꯦꯝ ꯂꯨꯔꯦꯜ ꯅꯣꯟꯖ ꯊꯧꯒꯜ ꯑꯃ ꯎꯠꯂꯝ ꯃꯃꯥ ꯑꯄꯥꯝꯕꯤ ꯑꯍꯜꯒꯤ ꯌꯥꯊꯪ ꯑꯃꯁꯨ ꯂꯧꯔꯝꯗ ꯂꯩꯃ ꯀꯣꯂꯨꯞ ꯑꯗꯣꯝꯗꯒꯤ ꯇꯐꯤꯡ ꯇꯐꯤꯡ ꯊꯣꯛꯂꯛꯏ ꯈꯨꯃꯟ ꯀꯣꯂꯨꯞ ꯃꯥꯏꯀꯩꯗꯅ ꯇꯔꯨꯕꯤ ꯃꯥꯒꯤ ꯈꯨꯃꯟ ꯈꯔꯥꯏ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗꯒꯤ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯉꯛꯏ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞ ꯁꯤꯊ ꯁꯤꯊ ꯀꯧꯔꯛꯏ ꯊꯥꯕꯜꯂꯩ ꯏꯕꯦꯝꯃꯗꯣ ꯇꯔꯨꯕꯤ ꯍꯣ ꯇꯔꯨꯕꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯍꯩꯃꯥ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯗꯤ ꯀꯅꯥꯃꯠꯇ ꯂꯩꯇ꯭ꯔꯕ ꯖꯥꯠꯂꯅꯦ ꯑꯩꯅ ꯀꯧꯔꯤꯕꯁꯤꯗꯤ ꯍꯣ ꯇꯔꯨꯕꯤ ꯑꯁꯨꯝꯅ ꯀꯧꯔꯝꯕꯗꯒꯤ ꯊꯥꯕꯜꯂꯩ ꯃꯥꯡꯒꯣꯜ ꯃꯆꯤ ꯑꯗꯨꯒꯤ ꯎꯈꯣꯛꯇꯦꯟ ꯑꯗꯨꯗ ꯇꯞꯂꯞ ꯐꯝꯊꯔꯛꯏ ꯃꯤꯀꯨꯞ ꯑꯗꯨꯗ ꯇꯔꯨꯕꯤ ꯃꯣꯂꯤ ꯃꯣꯂꯤ ꯏꯃꯨꯡꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯏꯇꯥ ꯊꯥꯕꯜꯂꯩ ꯅꯪꯅ ꯃꯥꯡꯒꯣꯜꯁꯤꯗꯒꯤ ꯀꯣꯏꯀꯧ ꯀꯧꯔꯤꯗꯨꯕꯣ ꯊꯥꯕꯜꯂꯩ ꯃꯤꯁꯅ ꯑꯗꯨ ꯄꯩꯔꯞ ꯇꯔꯨꯕꯤꯗ ꯌꯦꯡꯂꯛꯏ ꯏꯁ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ ꯑꯁꯨꯛ ꯅꯨꯡꯁꯤꯅ ꯃꯥꯒꯤꯗꯃꯛ ꯂꯥꯛꯄꯤꯕ ꯑꯩꯁꯦ ꯆꯣꯛꯊꯔꯕ꯭ꯔꯥꯅ ꯍꯪꯗꯈꯩ ꯉꯥꯡꯖꯔꯤꯁꯦ ꯇꯔꯨꯕꯤ ꯊꯥꯕꯜꯂꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯈꯖꯤꯛꯇꯪ ꯅꯣꯛꯂꯗꯨꯅ ꯃꯥꯁꯨ ꯇꯞꯅ ꯐꯝꯊꯔꯛꯏ ꯍꯩꯃꯥ ꯑꯗꯨꯒꯤ ꯅꯠꯇꯦꯅꯦ ꯏꯇꯥ ꯑꯩꯅ ꯈꯨꯝꯕ ꯑꯗꯨꯗꯤ ꯇꯥꯗ ꯅꯪꯅ ꯑꯗꯨꯝ ꯀꯧꯗꯅ ꯂꯩꯕꯗꯨꯗ ꯍꯥꯏꯕꯅꯤ ꯑꯗꯨꯛ ꯄꯤꯛꯈ꯭ꯔꯕ ꯅꯈꯣꯟꯖꯦꯜ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯁꯨꯛ ꯄꯤꯛꯈ꯭ꯔꯕ ꯏꯃꯨꯡꯗꯨꯗꯒꯤ ꯈꯨꯝꯂꯛꯂꯕꯗꯤ ꯀꯅꯥꯅ ꯇꯥꯔꯨꯗꯒꯦ ꯅꯨꯡꯁꯤꯔꯤꯕ꯭ꯔꯥꯁꯦ ꯍꯣꯏꯁꯦ ꯍꯣꯏꯁꯦ ꯌꯥꯔꯦ ꯅꯪꯅ ꯉꯝꯂꯣ ꯑꯗꯣ ꯅꯪꯕꯨ ꯅꯁꯥꯗꯨꯕꯨ ꯈꯔ ꯐꯔꯕꯣ ꯌꯥꯒꯗꯧꯔꯤꯕ꯭ꯔꯣ ꯍꯣ ꯑꯩꯍꯥꯛꯇꯤ ꯑꯔꯥꯏꯕꯅꯦ ꯄꯨꯡꯐ ꯐꯔꯦ ꯅꯪꯅꯦ ꯑꯩꯅ ꯍꯪꯅꯤꯡꯂꯤꯕ ꯅꯠꯇꯦ ꯈꯣꯡꯗꯨꯕꯨ ꯆꯠꯄ ꯌꯥꯗꯧꯔꯤꯕ꯭ꯔꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯅꯥ ꯀꯣꯅꯨꯡ ꯀꯥꯔꯨꯁꯤ ꯍꯥꯏꯔꯔꯤꯗꯨꯕꯣ ꯖꯒꯣꯏ ꯑꯧꯔꯥꯏꯕ ꯑꯗꯨꯕꯨ ꯄꯨꯡꯂꯣꯟ ꯆꯥꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥꯕ ꯇꯔꯨꯕꯤ ꯊꯥꯕꯜꯂꯩꯗ ꯌꯦꯡꯂꯝꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯍꯟꯗꯣꯛ ꯅꯤꯡꯁꯥ ꯁꯣꯔ ꯑꯃ ꯇꯞꯅ ꯍꯣꯟꯇꯣꯛꯏ ꯐꯔꯦ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯤ ꯃꯖꯥꯏꯕꯦꯝꯃ ꯃꯍꯥꯛꯀꯤ ꯖꯒꯣꯏ ꯑꯧꯔꯥꯏꯕ ꯑꯁꯤꯗ ꯊꯨꯅ ꯂꯣꯏꯅꯤꯡꯂꯕꯅꯤ ꯑꯗꯨꯅ ꯋꯥꯡꯂꯦꯟ ꯃꯤꯀꯨꯞ ꯑꯃ ꯆꯣꯟꯊꯅꯤꯡꯗ꯭ꯔꯦꯗꯣ ꯏꯇꯥ ꯑꯗꯨꯒ ꯖꯒꯣꯏ ꯑꯧꯔꯥꯏꯕ ꯑꯁꯤ ꯂꯣꯏꯁꯤꯜꯂꯝꯂꯒ ꯁꯅꯥ ꯀꯣꯅꯨꯡ ꯀꯥꯕ ꯂꯦꯞꯂꯁꯤ ꯊꯥꯕꯜꯂꯩ ꯇꯔꯨꯕꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯃꯍꯥꯛꯁꯨ ꯈꯪꯏ ꯑꯗꯨꯅ ꯃꯇꯥ ꯇꯔꯨꯕꯤꯗ ꯇꯞꯂꯞ ꯍꯥꯏꯔꯛꯏ ꯍꯣꯏ ꯏꯕꯦꯝꯃ ꯅꯍꯥꯛꯅ ꯈꯜꯂꯤꯕ ꯑꯗꯨꯅ ꯁꯥꯐꯈꯤꯒꯗꯕ ꯑꯣꯏꯔꯕꯗꯤ ꯐꯩ ꯑꯗꯨ ꯅꯠꯇꯅ ꯍꯦꯟꯅ ꯅꯤꯟꯗꯥ ꯇꯧꯅꯕ ꯃꯩꯁꯥ ꯂꯥꯡꯅꯕ ꯃꯩꯆꯥꯛ ꯑꯃ ꯑꯣꯏꯔꯛꯂꯕꯗꯤ ꯍꯧꯖꯤꯛ ꯅꯍꯥꯛꯅ ꯋꯥꯖꯔꯤꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯋꯥꯔꯛꯀꯅꯤꯗꯣ ꯏꯇꯥ ꯊꯥꯕꯜꯂꯩ ꯑꯩꯍꯥꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯁꯤꯅꯗꯤ ꯃꯤꯄꯥꯏꯕ ꯏꯍꯨꯜ ꯑꯃ ꯑꯗꯨꯃꯛ ꯐꯥꯎꯔꯤ ꯌꯥꯔꯦꯁꯦ ꯑꯍꯦꯟꯕ ꯈꯟꯖꯤꯜꯂꯅꯨ ꯉꯥꯏꯈꯣ ꯃꯖꯥꯏꯕꯦꯝꯃ ꯃꯍꯥꯛꯀꯤ ꯖꯒꯣꯏ ꯑꯧꯔꯥꯏꯕ ꯑꯁꯤꯗꯤ ꯀꯣꯔꯧ ꯅꯨꯃꯤꯠ ꯀꯌꯥꯅꯤꯗꯤ ꯆꯪꯈꯤꯒꯅꯤ ꯈꯪꯗꯦ ꯃꯖꯥꯏꯕꯦꯝꯃ ꯃꯍꯥꯛꯅ ꯖꯒꯣꯏ ꯀꯥꯡꯂꯣꯟ ꯊꯨꯅ ꯈꯪꯂꯤꯈꯩ ꯀꯣꯔꯧ ꯅꯨꯃꯤꯠ ꯃꯁꯤꯡ ꯍꯟꯊꯔꯛꯀꯅꯤ ꯑꯗꯨꯕꯨ ꯑꯩꯍꯥꯛ ꯂꯥꯏꯅꯤꯡꯊꯧ ꯐꯝꯕꯥꯜ ꯍꯣꯡꯂꯗ꯭ꯔꯤꯉꯩ ꯖꯒꯣꯏ ꯑꯧꯔꯥꯏꯕ ꯑꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯅꯤꯡꯂꯤ ꯌꯦꯡꯂꯣ ꯅꯪꯅ ꯐꯒꯗꯧꯕꯗꯣ ꯑꯗꯨꯕꯨ ꯏꯕꯦꯝꯃ ꯊꯧꯔꯥꯡ ꯑꯃ ꯇꯧꯒꯦ ꯅꯤꯡꯂꯕꯗꯤ ꯇꯥꯏꯕꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯀꯣꯀꯣ ꯑꯩ ꯈꯪꯉꯦ ꯏꯇꯥ ꯐꯔꯦꯁꯦ ꯋꯥꯡꯂꯦꯟ ꯑꯁꯦ ꯊꯤꯟꯈꯤꯕ ꯇꯥꯔꯦ ꯉꯔꯥꯡ ꯑꯃꯁꯨ ꯆꯠꯂꯗ꯭ꯔꯦ ꯃꯖꯥꯏꯕꯦꯝꯃꯗꯣ ꯐꯤꯡꯒꯟꯕꯅꯤ ꯂꯥꯛꯑꯣ ꯁꯅꯥ ꯀꯣꯅꯨꯡ ꯂꯦꯡꯉꯁꯤ ꯅꯤꯡꯊꯦꯝ ꯂꯩꯀꯣꯜ ꯃꯥꯏꯀꯩ ꯑꯗꯣꯝꯗꯅ ꯂꯨꯋꯥꯡ ꯑꯃꯗꯤ ꯈꯨꯃꯟ ꯑꯅꯤꯗꯣ ꯃꯔꯨꯞ ꯑꯃ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯕ ꯃꯇꯧꯗ ꯍꯔꯥꯎ ꯍꯔꯥꯎ ꯂꯦꯞ ꯋꯥꯔꯤ ꯁꯥꯅꯔꯤ ꯅꯤꯡꯊꯦꯝꯗꯣ ꯂꯩꯃ ꯀꯣꯂꯨꯞ ꯑꯗꯣꯝꯗꯒꯤ ꯇꯐꯤꯡ ꯇꯐꯤꯡ ꯊꯣꯛꯂꯛ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕ ꯑꯗꯨꯅ ꯂꯨꯋꯥꯡ ꯑꯃꯗꯤ ꯈꯨꯃꯟ ꯑꯅꯤꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯍꯣꯏ ꯑꯅꯤ ꯈꯛꯇꯔꯣ ꯉꯁꯥꯏ ꯊꯧꯒꯜꯅꯗꯤ ꯏꯇꯥꯎ ꯃꯣꯏꯔꯥꯡꯁꯨ ꯌꯥꯎꯍꯧꯋꯤ ꯍꯥꯏꯅ ꯇꯝꯂꯝꯂꯤꯕ ꯑꯗꯨꯒ ꯂꯨꯋꯥꯡ ꯅꯤꯡꯊꯦꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯛꯇꯨꯅ ꯏꯇꯥꯎ ꯃꯣꯏꯔꯥꯡꯗꯣ ꯂꯥꯏꯅꯤꯡꯊꯧꯅ ꯀꯧꯔꯛꯂꯦ ꯍꯥꯏꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯥꯡꯗ ꯆꯠꯈꯤꯕꯅꯤ ꯀꯔꯤ ꯂꯩꯔꯦ ꯉꯁꯤ ꯀꯣꯔꯧ ꯑꯁꯤꯗ ꯏꯇꯥꯎ ꯃꯣꯏꯔꯥꯡꯒ ꯄꯨꯟꯅ ꯍꯦꯛꯇ ꯁꯅꯥ ꯀꯣꯅꯨꯡ ꯀꯥꯔꯛꯂꯤꯕꯗꯤ ꯏꯁ
ꯋꯥꯍꯪꯁꯤꯗꯤ ꯅꯠꯇꯦ ꯃꯖꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯁꯤ ꯁꯅꯥꯈ꯭ꯌꯥ ꯏꯕꯨꯡꯉꯣ ꯑꯣꯏꯒꯗꯧꯔꯦ ꯍꯥꯏꯗꯅ ꯅꯥꯄꯜ ꯀꯥꯕ ꯍꯧꯔꯔꯤꯕ꯭ꯔꯣ? ꯂꯨꯋꯥꯡꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯅꯤꯡꯊꯦꯝ ꯈꯖꯤꯛ ꯅꯣꯛꯏ꯫ ꯇꯥꯏꯕꯪ ꯋꯥꯈꯜ ꯑꯁꯤ ꯀꯌꯥꯗ ꯐꯔꯕꯅꯣ? ꯃꯁꯤꯕꯨ ꯑꯩꯅ ꯍꯪꯅꯤꯡꯗꯅ ꯍꯪꯂꯔꯤꯕ ꯋꯥꯍꯪꯂꯅꯤ꯫ ꯀꯣꯔꯧ ꯅꯨꯃꯤꯠ ꯊꯕꯥꯟ ꯌꯦꯡꯂꯒ ꯁꯅꯥ ꯀꯣꯅꯨꯡ ꯂꯦꯡꯂꯛꯄ ꯅꯈꯣꯏ ꯑꯅꯤꯅ ꯉꯁꯤ ꯈꯪꯍꯧꯗꯅ ꯂꯥꯛꯂꯕꯁꯤꯗꯗꯤ ꯍꯪꯗꯕ ꯌꯥꯔꯤꯕ꯭ꯔꯥꯗꯣ? ꯅꯤꯡꯊꯦꯝ, ꯈꯨꯃꯟ, ꯂꯨꯋꯥꯡ, ꯃꯣꯏꯔꯥꯡ ꯃꯔꯨꯞ ꯃꯔꯤꯁꯤ ꯑꯉꯥꯡ ꯅꯋꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯂꯣꯏꯅ ꯇꯤꯟꯅꯔꯛꯇꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯔꯨꯞ ꯃꯔꯤ ꯑꯁꯤꯒꯤ ꯃꯔꯛꯇ ꯈꯨꯃꯟ ꯑꯆꯥꯟꯕꯅ ꯆꯍꯤ ꯈꯖꯤꯛ ꯅꯧꯕꯒ ꯃꯥꯕꯨ ꯑꯄꯣꯛꯄ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯉꯟꯅ ꯗꯔꯕꯥꯔ ꯀꯥꯕ ꯂꯦꯞꯈꯤꯕꯒ ꯅꯧꯅ ꯁꯅꯥ ꯀꯣꯅꯨꯡ ꯀꯥꯗꯨꯅ ꯅꯤꯡꯊꯦꯝꯒ ꯑꯌꯥꯝꯕ ꯅꯛꯅꯗꯨꯅ ꯂꯩꯔꯛꯄꯅꯤꯗꯣ꯫ ꯑꯗꯨꯒ ꯂꯨꯋꯥꯡ ꯑꯉꯝꯕ ꯃꯍꯥꯛꯇꯤ ꯅꯤꯡꯊꯦꯝꯕꯨ ꯃꯖꯥ ꯏꯕꯨꯡꯉꯣꯅꯤ ꯍꯥꯏꯕꯒꯤ ꯇꯣꯉꯥꯟꯕ ꯋꯥꯈꯜ ꯑꯃ ꯈꯜꯂꯨꯗ ꯃꯔꯨꯞ ꯑꯃ ꯑꯣꯏꯕꯒꯤ ꯃꯇꯧꯗ ꯑꯗꯨꯛ ꯍꯪꯒꯣꯏꯗꯅ ꯂꯣꯏꯅꯖꯕꯅꯤ꯫ ꯃꯁꯤꯃꯛꯅ ꯂꯨꯋꯥꯡꯅ ꯅꯤꯡꯊꯦꯝꯗ ꯊꯧꯒꯜꯂꯣꯟ ꯀꯥꯏꯕ ꯑꯗꯨꯃꯗꯤ ꯇꯧꯔꯨꯕ ꯅꯠꯇꯦꯗꯣ꯫ ꯑꯗꯨꯒ ꯃꯣꯏꯔꯥꯡ ꯑꯉꯝꯕ ꯃꯔꯨꯞ ꯃꯔꯤ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥ ꯀꯌꯥ ꯉꯥꯡꯗ ꯃꯔꯧ ꯅꯥꯄꯜ ꯀꯥꯖꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯔꯝꯗꯤ ꯃꯣꯏꯔꯥꯡ ꯀꯣꯂꯨꯞꯀ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯒ ꯌꯥꯝꯅ ꯅꯛꯅ ꯂꯣꯏꯅꯕ ꯑꯁꯤꯅꯁꯨ ꯃꯇꯝ ꯄꯨꯝꯕꯗ ꯅꯥꯄꯜ ꯂꯣꯏꯅꯕꯒꯤ ꯍꯩꯅꯕꯤ ꯑꯣꯏꯔꯛꯄꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯔꯨꯞ ꯑꯍꯨꯝ ꯑꯗꯨꯅ ꯅꯤꯡꯊꯦꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠ ꯃꯤꯡꯒꯧ ꯑꯗꯨꯃꯗꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯍꯥꯏꯅ ꯃꯥꯡꯗ ꯍꯥꯞꯇꯨꯅ ꯑꯗꯨꯃꯛ ꯂꯣꯏꯅꯖꯕꯅꯤ꯫ ꯅꯤꯡꯊꯦꯝꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯂꯨꯋꯥꯡ, ꯈꯨꯃꯟ ꯑꯃꯗꯤ ꯅꯤꯡꯊꯦꯝ ꯑꯍꯨꯝꯗꯣ ꯍꯔꯥꯎꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯂꯨꯋꯥꯡ ꯃꯈꯥ ꯇꯥꯔꯛꯏ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯃꯖꯥ ꯏꯕꯨꯡꯉꯣꯁꯤ ꯁꯅꯥꯈ꯭ꯌꯥ ꯏꯕꯨꯡꯉꯣ ꯑꯣꯏꯒꯗꯧꯕꯒꯤꯔ ꯀꯔꯤꯅꯣ ꯍꯟꯗꯛ ꯃꯔꯛ ꯁꯅꯥꯃꯥꯏꯊꯣꯡ ꯑꯁꯤ ꯃꯀꯥ ꯑꯗꯨꯛ ꯂꯥꯝꯅ ꯎꯖꯩ꯫ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯅꯤꯡꯊꯦꯝꯗ ꯅꯠꯇ ꯁꯅꯥꯈ꯭ꯌꯥ ꯃꯤꯡꯊꯣꯜ ꯍꯣꯡꯒꯗꯧꯕ ꯑꯁꯤꯗ ꯑꯍꯦꯟꯕ ꯀꯔꯤ ꯈꯜꯂꯨꯔꯕꯒꯦ? ꯅꯤꯡꯊꯦꯝ, ꯂꯨꯋꯥꯡ ꯑꯉꯝꯕ ꯃꯍꯥꯛꯀꯤ ꯋꯥꯍꯪ ꯑꯍꯦꯟꯕ ꯃꯤꯅꯣꯛ ꯑꯃꯁꯨ ꯂꯩꯇꯦꯡꯂꯛꯏ꯫ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯈꯨꯃꯟꯅ ꯂꯦꯞꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯤꯠꯆꯤ ꯑꯗꯨꯅ ꯐꯂꯞ ꯌꯦꯡꯂꯝ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯑꯁꯨꯝ ꯍꯥꯏꯔꯛꯏ꯫ ꯅꯤꯡꯊꯦꯝ ꯑꯩꯅ ꯁꯅꯥꯈ꯭ꯌꯥ ꯃꯤꯡꯊꯣꯜ ꯍꯣꯡꯒꯗꯧꯕ ꯑꯁꯤꯗ ꯀꯔꯤꯒꯤ ꯑꯃꯨꯛ ꯍꯔꯥꯎꯔꯨꯗꯒꯦ? ꯆꯞ ꯃꯥꯟꯅꯩ ꯑꯩꯍꯥꯛꯅ ꯁꯅꯥꯈ꯭ꯌꯥ ꯃꯤꯡꯊꯣꯜ ꯍꯣꯡꯂꯕꯁꯨ ꯑꯩꯍꯥꯛ ꯑꯁꯤ ꯅꯤꯡꯊꯦꯝꯅꯤ ꯏꯇꯥꯎ ꯂꯨꯋꯥꯡ꯫ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯍꯣꯡꯂꯛꯂꯤꯕ ꯃꯖꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯒꯤ ꯁꯅꯥꯃꯥꯏꯊꯣꯡ ꯑꯗꯨꯒꯤ ꯑꯍꯣꯡꯕ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯎꯠꯂꯔꯤꯗꯣ꯫ ꯂꯨꯋꯥꯡ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯒꯦ ꯅꯤꯡꯂꯛꯂꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯃꯣꯏꯔꯥꯡ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯑꯁꯨꯝ ꯈꯨꯝꯂꯛꯏ꯫ ꯃꯥꯅꯤ ꯃꯥꯅꯤ ꯆꯨꯝꯃꯤ ꯏꯇꯥꯎ ꯂꯨꯋꯥꯡꯅ ꯍꯥꯏꯕ꯫ ꯑꯩꯈꯣꯏꯗ ꯑꯔꯣꯠꯄ ꯑꯃꯗꯤ ꯊꯝꯂꯤ ꯍꯥꯏꯕꯁꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯒꯤ ꯁꯅꯥꯃꯥꯏꯊꯣꯡ ꯑꯁꯤꯗ ꯇꯥꯔꯤꯕ ꯃꯃꯤ ꯑꯁꯤꯅ ꯁꯥꯈꯤꯅꯤ꯫ ꯃꯣꯏꯔꯥꯡ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯔꯨꯞ ꯑꯍꯨꯝꯗꯣ ꯑꯄꯨꯟꯕ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯃꯣꯏꯔꯥꯡꯗ ꯌꯦꯡꯂꯛꯏ꯫ ꯃꯣꯏꯔꯥꯡ ꯈꯨꯠ ꯑꯅꯤ ꯇꯨꯡꯕꯨꯟꯅ ꯅꯤꯡꯊꯦꯝꯅ ꯂꯦꯞꯂꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯂꯦꯞꯂꯛꯏ꯫ ꯃꯣꯏꯔꯥꯡ ꯈꯨꯃꯟꯗ ꯑꯃꯨꯛ ꯃꯤꯠꯌꯦꯡ ꯊꯝ ꯋꯥꯍꯩ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯑꯗꯨꯒ ꯃꯔꯛ ꯑꯁꯤꯗ ꯏꯇꯥꯎ ꯈꯨꯃꯟ ꯃꯥꯅ ꯃꯖꯥ ꯏꯕꯨꯡꯉꯣꯒꯤ ꯑꯆꯥꯟꯕ ꯑꯣꯏꯔꯨꯕꯅ ꯑꯔꯣꯠꯄ ꯑꯁꯤꯗ ꯌꯥꯎꯔꯝꯂꯤꯕ ꯅꯠꯇ꯭ꯔꯗꯣ ꯏꯇꯥꯎ ꯂꯨꯋꯥꯡ? ꯂꯨꯋꯥꯡ ꯂꯨꯔꯦꯜ ꯑꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯆꯨꯝꯃꯤ ꯏꯇꯥꯎ ꯃꯣꯏꯔꯥꯡ ꯌꯧꯔꯛꯂꯒꯗ ꯋꯥ ꯑꯃ ꯊꯣꯛꯂꯔꯦꯗꯅ꯫ ꯈꯨꯃꯟ ꯉꯁꯥꯏ ꯃꯈꯩ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟ ꯇꯥꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯔꯤ ꯑꯗꯨꯗ ꯃꯍꯥꯛ ꯌꯧꯔꯛꯂꯕ ꯑꯗꯨꯗꯗꯤ ꯈꯨꯝꯂꯨꯗꯕ ꯌꯥꯗ ꯐꯥꯒꯤ ꯑꯗꯨꯗ ꯌꯥꯎꯁꯤꯟ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯂꯣꯠꯇ꯭ꯔꯗꯤꯗꯣ ꯃꯖꯥ ꯏꯕꯨꯡꯉꯣꯒꯤ ꯑꯔꯣꯟꯕ ꯑꯃꯕꯨ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯅꯦ? ꯑꯗꯨꯕꯨ ꯂꯣꯠꯄ ꯌꯥꯕ ꯍꯥꯏꯕ ꯂꯣꯠꯄ ꯌꯥꯗꯕ ꯑꯃ ꯂꯩꯕꯅꯤꯗꯣ꯫ ꯀꯅꯥꯅ ꯈꯪꯕ ꯄꯨꯊꯣꯛꯇꯨꯅ ꯎꯠꯊꯣꯛꯇ꯭ꯔꯤꯉꯩ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯄꯣꯠꯁꯛꯇꯨ ꯐꯤꯕꯝ ꯁꯣꯛꯅ ꯂꯩꯔꯝꯕꯁꯨ꯫ ꯃꯣꯏꯔꯥꯡꯒꯤ ꯋꯥꯗꯨꯗ ꯅꯤꯡꯊꯦꯝꯅ ꯅꯤꯡꯊꯦꯝ ꯑꯩꯒꯤ ꯄꯣꯠꯁꯛ ꯑꯃꯕꯨ ꯀꯔꯝꯅ ꯐꯤꯕꯝ ꯁꯣꯛꯂꯨꯗꯒꯦ ꯏꯇꯥꯎ? ꯑꯩꯍꯥꯛ ꯑꯁꯤ ꯅꯤꯡꯊꯦꯝꯅꯤ꯫ ꯃꯣꯏꯔꯥꯡ ꯍꯟꯗꯛꯇꯤ ꯋꯥ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯦ꯫ ꯇꯞꯂꯞ ꯂꯨꯔꯦꯜ ꯑꯗꯨ ꯇꯨꯃꯤꯟ ꯂꯩꯈꯤ꯫ ꯅꯤꯡꯊꯦꯝ ꯃꯣꯏꯔꯥꯡꯗ ꯑꯣꯟꯁꯤꯟ ꯃꯈꯥ ꯇꯥꯔꯛꯏ꯫ ꯀꯔꯤꯒꯤꯅꯣ ꯏꯇꯥꯎꯅ ꯄꯥꯕꯨꯡ ꯁꯅꯥꯈ꯭ꯌꯥꯒꯤꯗ ꯆꯪꯂꯨꯔꯤꯕꯗꯣ ꯀꯔꯤ ꯍꯥꯏꯔꯛꯏ? ꯃꯣꯏꯔꯥꯡ ꯆꯤꯟꯕꯥꯜ ꯑꯗꯨ ꯈꯖꯤꯛ ꯂꯦꯡ ꯇꯞꯅ ꯅꯣꯛꯂꯛꯏ꯫ ꯑꯩꯍꯥꯛꯇꯕꯨ ꯂꯥꯏꯅꯤꯡꯊꯧꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯀꯗꯒꯦ? ꯋꯥꯁꯛ ꯆꯦꯠꯄ ꯃꯖꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯕꯨ ꯈꯔ ꯊꯦꯝꯖꯤꯟꯕꯤꯌꯨ ꯍꯥꯏꯔꯛꯂꯤꯕ꯫ ꯅꯍꯥꯛꯇꯤ ꯀꯔꯤ ꯈꯨꯝꯂꯝꯃꯤ? ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥ ꯌꯥꯊꯪ ꯑꯗꯨꯗꯤ ꯀꯣꯛꯊꯛꯇ ꯍꯥꯞꯀꯠꯂꯥꯛꯂꯦ꯫ ꯑꯩꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯕꯨ ꯊꯦꯝꯖꯤꯟꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ? ꯂꯥꯏꯅꯤꯡꯊꯧ ꯌꯥꯊꯪ ꯑꯃꯗꯤ ꯉꯝꯅꯕ ꯍꯣꯠꯅꯕ ꯇꯥꯔꯦꯗꯅ꯫ ꯋꯥꯍꯩꯗꯨꯗ ꯅꯤꯡꯊꯦꯝ ꯁꯅꯥ ꯆꯤꯟꯕꯥꯜ ꯑꯗꯨ ꯈꯤꯇꯪ ꯅꯣꯛꯏ꯫ ꯈꯪꯗꯦ ꯏꯇꯥꯎ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤ
ꯄꯥꯕꯨꯡ ꯁꯅꯥꯈ꯭ꯌꯥꯒꯤ ꯇꯨꯡ ꯏꯟ ꯁꯅꯥ ꯌꯥꯊꯪ ꯑꯃꯠꯇ ꯍꯤꯛꯇꯣꯛꯄ ꯉꯝꯗ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡ ꯑꯩꯒꯤ ꯏꯍꯨꯜ ꯑꯁꯤꯗ ꯐꯥꯎꯔꯛꯂꯤꯕ ꯏꯊꯤꯜ ꯑꯁꯤꯅ ꯄꯥꯕꯨꯡ ꯁꯅꯥꯈ꯭ꯌꯥꯒꯤ ꯁꯔꯤ ꯋꯥꯁꯛ ꯑꯁꯤꯃꯗꯤ ꯑꯩꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯤ ꯊꯥꯔꯕꯁꯨ ꯉꯥꯛꯄ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯏꯇꯥꯎ꯫ ꯂꯨꯋꯥꯡꯅ ꯃꯖꯥꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯒꯤ ꯄꯨꯛꯅꯤꯡ ꯑꯗꯨꯃꯁꯨ ꯑꯩꯈꯣꯏꯅ ꯈꯪꯏ꯫ ꯑꯗꯨꯃꯛꯄꯨ ꯂꯥꯏꯅꯤꯡꯊꯧ ꯁꯔꯤ ꯋꯥꯁꯛ ꯑꯃ ꯑꯣꯏꯈꯤꯕꯅ ꯇꯥꯏꯕꯪ ꯋꯥꯈꯜ ꯑꯗꯨꯃꯗꯤ ꯑꯃꯨꯛꯇꯪ ꯈꯟꯍꯟꯅꯤꯡꯉꯤꯗꯣ꯫ ꯅꯤꯡꯊꯦꯝ ꯈꯨꯝꯗꯦ, ꯇꯨꯃꯤꯟ ꯂꯩꯈꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯤꯡꯊꯦꯝꯒꯤ ꯃꯇꯧ ꯈꯪꯂꯕ ꯈꯨꯃꯟꯅ ꯉꯥꯏꯈꯣ, ꯏꯇꯥꯎ ꯃꯖꯥꯏꯕꯨꯡꯉꯣꯅ ꯁꯅꯥ ꯇꯥꯡꯕꯜ ꯉꯥꯟꯊꯣꯏꯒꯗꯕ ꯀꯣꯔꯧ ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯥꯡꯖꯩ ꯄꯨꯡꯗ ꯄꯅꯥ ꯈꯥꯏꯗꯣꯛ ꯀꯥꯡꯖꯩ ꯑꯃ ꯁꯤꯟꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯑꯣꯏꯈ꯭ꯔꯕ ꯑꯗꯨ ꯂꯣꯏꯅ ꯇꯥꯔꯝꯂꯒꯅꯤ꯫ ꯀꯝꯗꯧꯅꯤ? ꯄꯅꯥ ꯑꯁꯤ ꯀꯅꯥ ꯀꯅꯥ ꯑꯣꯏꯒꯗꯧꯔꯤ? ꯃꯣꯏꯔꯥꯡ, ꯂꯨꯋꯥꯡ ꯑꯅꯤꯗꯨ ꯅꯤꯡꯊꯦꯝꯗ ꯊꯨꯅ ꯃꯤꯠꯌꯦꯡ ꯊꯝꯂꯛꯏ꯫ ꯑꯗꯨꯒ ꯃꯣꯏꯔꯥꯡꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ ꯈꯨꯃꯟꯗꯤ ꯃꯖꯥꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯒꯤ ꯑꯆꯥꯟꯕ ꯑꯣꯏꯕꯅ ꯄꯅꯥ ꯄꯨꯟꯕꯤꯔꯣ, ꯑꯗꯨꯒ ꯏꯇꯥꯎ ꯂꯨꯋꯥꯡꯒ ꯑꯩꯍꯥꯛꯀ ꯄꯅꯥ ꯑꯃ ꯄꯨꯟ ꯀꯥꯡꯖꯩ ꯌꯩꯅꯔꯁꯤ꯫ ꯌꯥꯔꯦꯗꯅ ꯑꯁꯤ ꯑꯣꯏꯔꯕꯗꯤ꯫ ꯈꯨꯃꯟ ꯃꯀꯥ ꯂꯥꯝꯖꯕ ꯃꯤꯅꯣꯛ ꯑꯃ ꯂꯩꯇꯦ꯫ ꯏꯁ, ꯊꯧꯔꯝ ꯊꯧꯁꯤꯜ ꯄꯨꯝꯕꯁꯤꯗꯤ ꯏꯇꯥꯎ ꯃꯣꯏꯔꯥꯡꯗ ꯂꯣꯏꯅ ꯁꯤꯟꯅꯔꯁꯤꯗꯣ꯫ ꯄꯅꯥ ꯑꯁꯤꯃꯁꯨ ꯃꯇꯤꯛ ꯆꯥꯔꯦ, ꯃꯤꯌꯥꯝ ꯄꯨꯝꯕ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯒꯗꯧꯔꯤꯗꯣ꯫ ꯑꯗꯨꯅꯤ, ꯑꯩꯍꯥꯛꯅ ꯁꯤꯟꯕ ꯄꯅꯥ ꯍꯥꯏꯔꯦꯗꯅ꯫ ꯀꯣꯔꯧ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯃꯖꯥꯏꯕꯨꯡꯉꯣꯅ ꯁꯅꯥ ꯇꯥꯡꯕꯜ ꯊꯛꯇ ꯉꯥꯟꯊꯣꯏꯗ꯭ꯔꯤꯉꯩꯒꯤ ꯑꯔꯣꯏꯕ ꯄꯅꯥ ꯑꯣꯏ ꯃꯌꯥꯝ ꯃꯥꯡꯗ ꯃꯖꯥꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯒꯤ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯌꯦꯡꯅꯍꯧꯒꯗꯧꯔꯤꯕꯅꯤ꯫ ꯃꯣꯏꯔꯥꯡ ꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯔꯨꯞ ꯑꯍꯨꯝꯃꯛ ꯂꯣꯏꯅ ꯋꯥꯈꯜ ꯇꯥꯔꯒꯨꯝ ꯂꯨꯔꯦꯜꯁꯤꯡ ꯑꯗꯨ ꯇꯞꯂꯞ ꯅꯣꯝꯂꯛꯏ꯫ ꯀꯔꯤꯒꯤ ꯃꯣꯏꯔꯥꯡ ꯑꯉꯝꯕ ꯅꯤꯡꯊꯦꯝ ꯃꯍꯥꯛꯇꯒꯤ ꯇꯥꯗꯅ ꯀꯥꯡꯖꯩ ꯌꯩꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯀꯥꯡꯖꯩ ꯁꯤꯟꯒꯗꯕ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕ ꯇꯤꯟ ꯅꯤꯡꯊꯦꯝꯒꯤ ꯃꯇꯧ ꯇꯕꯨ ꯌꯦꯡꯅ ꯏꯔꯥꯡ ꯑꯃ ꯑꯣꯏꯅꯒꯗꯧꯔꯤꯕꯅꯤꯗꯣ꯫ ꯑꯗꯨꯅ ꯀꯥꯡꯖꯩ ꯑꯗꯨ ꯃꯄꯨꯡ ꯐꯥꯅꯕ ꯍꯥꯏꯗꯨꯅ ꯃꯣꯏꯔꯥꯡ ꯃꯍꯥꯛꯅ ꯁꯤꯜꯂꯛꯂꯤꯕ ꯄꯅꯥ ꯑꯗꯨꯗ ꯄꯨꯟꯅ ꯑꯌꯥꯕ ꯋꯥꯔꯦꯞ ꯂꯧꯔꯛꯄꯅꯤ꯫ ꯖꯒꯣꯏ ꯂꯣꯏꯁꯪ ꯑꯗꯣꯝꯗꯅ ꯇꯝꯐꯥ ꯁꯅꯥ, ꯃꯤꯁꯅꯥ ꯑꯃꯗꯤ ꯇꯔꯨꯕꯤ ꯖꯒꯣꯏ ꯄꯨꯟꯅ ꯑꯧꯔꯥꯏꯃꯤꯟꯅꯔꯤ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯗꯨꯗꯅ ꯀꯧꯅꯥ ꯐꯛ ꯑꯗꯨꯒꯤ ꯃꯊꯛ ꯑꯗꯨꯗ ꯅꯤꯡꯊꯤꯅ ꯐꯝ ꯖꯒꯣꯏ ꯑꯧꯔꯥꯏꯔꯤꯕ ꯑꯗꯨꯕꯨ ꯌꯦꯡꯂꯤ ꯊꯥꯕꯂꯩ ꯏꯕꯦꯝꯃ꯫ ꯇꯔꯨꯕꯤ ꯃꯈꯣꯡ ꯑꯗꯨ ꯄꯨꯡꯐ ꯐꯕ ꯅꯠꯇꯕꯅ ꯖꯒꯣꯏ ꯑꯧꯔꯥꯏꯔꯤꯕ ꯑꯗꯨ ꯈꯔ ꯇꯞꯅ ꯑꯧꯔꯥꯏꯔꯤ꯫ ꯑꯗꯨꯝ ꯂꯦꯞꯇꯅ ꯑꯧꯔꯥꯏꯔꯛꯄꯅ ꯇꯝꯐꯥ ꯁꯅꯥ ꯋꯥꯔꯛꯂꯗꯨꯅ ꯖꯒꯣꯏ ꯑꯧꯔꯥꯏꯔꯤꯕ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯊꯥꯕꯂꯩꯅ ꯐꯝꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯂꯞ ꯐꯝꯊ ꯃꯤꯁꯅꯥ ꯏꯕꯦꯝꯃ ꯑꯃꯗꯤ ꯇꯔꯨꯕꯤ ꯃꯍꯥꯛꯀꯒꯤ ꯖꯒꯣꯏ ꯑꯗꯨ ꯂꯥꯞꯇꯛ ꯌꯦꯡꯂꯤ꯫ ꯑꯁꯨꯝꯅ ꯖꯒꯣꯏ ꯑꯧꯔꯥꯏꯕꯗꯨ ꯂꯣꯏꯁꯤꯜꯂꯗꯨꯅ ꯇꯔꯨꯕꯤ ꯑꯃꯗꯤ ꯃꯤꯁꯅꯥ ꯖꯒꯣꯏ ꯂꯣꯏꯁꯪ ꯑꯗꯨꯒꯤ ꯃꯌꯥꯏ ꯇꯥꯡꯕꯜꯗ ꯂꯦꯞ ꯆꯣꯛꯊꯕꯒꯤ ꯊꯣꯛꯂꯤꯕ ꯍꯨꯃꯥꯡ ꯑꯗꯨ ꯍꯟꯗꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯤꯁꯅꯥ ꯏꯕꯦꯝꯃ ꯇꯔꯨꯕꯤꯗ ꯃꯤꯠꯌꯦꯡ ꯊꯝ ꯋꯥꯍꯪ ꯑꯃ ꯇꯞꯂꯞ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯖꯒꯣꯏ ꯑꯁꯤꯒꯤ ꯈꯪꯗ ꯍꯩꯇꯕꯕꯨꯗꯤ ꯇꯥꯛꯄꯤꯔꯤ, ꯑꯗꯨꯕꯨ ꯏꯇꯥ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯖꯒꯦꯗꯣ꯫ ꯇꯔꯨꯕꯤ ꯏꯆꯝ ꯆꯝꯅ ꯂꯦꯞꯂꯝꯕ ꯑꯗꯨꯒ ꯃꯤꯁꯅꯥ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨꯒ ꯌꯦꯡꯂꯝꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯅꯥꯊꯩ꯫ ꯃꯤꯁꯅꯥꯗ ꯌꯦꯡꯗꯨꯅ ꯌꯥꯏꯗ, ꯀꯔꯤꯁꯨ ꯀꯥꯏꯗꯤꯌꯦ, ꯑꯩꯍꯥꯛꯁꯨ ꯏꯇꯥ ꯑꯗꯨꯝ ꯀꯧꯖꯒꯦ꯫ ꯃꯤꯁꯅꯥ ꯏꯕꯦꯝꯃ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯃꯤꯅꯝꯕ ꯃꯤꯅꯣꯛ ꯑꯃ ꯅꯝꯗꯅ ꯂꯩꯇꯦꯡ ꯑꯁꯨꯝꯅ ꯍꯪꯂꯛꯏ, ꯖꯒꯣꯏ ꯑꯧꯔꯥꯏꯕ ꯑꯁꯤꯗ ꯏꯇꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯁꯤꯕꯨ ꯏꯇꯥꯒꯤ ꯁꯦꯟꯅꯨꯔꯦꯝꯕꯤ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯗꯣ? ꯇꯔꯨꯕꯤ ꯂꯥꯞꯇꯛꯅ ꯇꯝꯐꯥꯁꯅꯥ ꯃꯍꯥꯛꯀ ꯐꯝꯃꯤꯟꯅꯔꯤꯕ ꯃꯇꯥ ꯊꯥꯕꯂꯩꯗ ꯌꯦꯡ ꯇꯞꯅ ꯑꯗꯨꯝ ꯈꯨꯝꯂꯛꯏ, ꯅꯠꯇꯦꯗ ꯏꯇꯥ, ꯃꯍꯥꯛꯁꯨ ꯑꯩꯒꯤ ꯏꯇꯥꯅꯤ꯫ ꯑꯩꯍꯥꯛꯀꯤꯗꯤ ꯃꯤꯔꯣꯜ ꯂꯩꯖꯗꯦ, ꯑꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯏꯇꯣꯝꯇ ꯂꯥꯛꯄꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯏꯇꯥ ꯑꯁꯤꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯂꯥꯛꯆꯔꯤꯅꯤ꯫ ꯑꯣ, ꯑꯩꯍꯥꯛꯇꯤ ꯈꯨꯃꯟ ꯏꯇꯥꯒꯤ ꯁꯦꯟꯅꯨꯔꯦꯝꯕꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦꯗꯅ꯫ ꯍꯣꯏꯗ, ꯑꯁꯤꯅꯁꯨ ꯐꯩꯗ, ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯒꯤ ꯃꯃꯣꯝ ꯑꯣꯏꯔꯤꯕ ꯑꯩꯍꯥꯛꯁꯨ ꯁꯦꯟꯅꯨꯔꯦꯝꯕꯤ ꯑꯃꯠꯇ ꯂꯣꯏꯅꯗꯦ, ꯀꯔꯤꯕꯨ ꯇꯧꯅꯤ ꯍꯥꯏꯒꯦ, ꯅꯠꯇ꯭ꯔꯗꯣ ꯏꯇꯥ ꯈꯨꯃꯟꯆꯅꯨ? ꯇꯔꯨꯕꯤ ꯍꯟꯗꯛꯇꯤ ꯂꯨꯝꯊꯔꯕ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯃꯤꯁꯅꯥꯗ ꯈꯖꯤꯛꯇꯪ ꯌꯦꯡꯂꯝ ꯇꯞꯅ ꯈꯨꯝꯂꯛꯏ, ꯆꯨꯝꯃꯦ ꯏꯇꯥ꯫ ꯁꯛꯂꯣꯟ ꯄꯨꯕ ꯍꯩꯕꯗ ꯃꯤꯁꯅꯥ ꯏꯕꯦꯝꯃ ꯍꯥꯏꯔꯦꯗꯅ꯫ ꯃꯤꯀꯨꯞ ꯑꯁꯤꯗꯁꯨ ꯂꯣꯠꯂꯤꯕ ꯁꯛꯂꯣꯟ ꯑꯗꯨꯒ ꯁꯅꯥ ꯀꯣꯅꯨꯡ ꯍꯦꯛ ꯀꯥꯔꯛꯄ ꯑꯗꯨꯗꯒꯤ ꯃꯄꯨꯛꯅꯤꯡ ꯑꯗꯨꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯏꯍꯨꯜ ꯑꯃ ꯑꯗꯨꯃꯛ ꯂꯣꯏꯅ ꯂꯩꯔꯤꯕꯒ ꯅꯍꯥꯟ ꯅꯣꯡꯃ ꯑꯃ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯁꯅꯥ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯇꯔꯨꯕꯤ ꯃꯉꯣꯟꯗ ꯌꯦꯡꯈꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯒꯤ ꯃꯔꯣꯜ ꯈꯪꯂꯨꯕ ꯃꯤꯁꯅꯥ ꯃꯍꯥꯛꯇꯤ
ꯇꯝꯐꯥꯁꯅꯥꯗ ꯌꯦꯛꯇꯨꯅ ꯂꯩꯈꯤꯕ ꯆꯥꯡ ꯑꯗꯨꯗꯒꯤ ꯇꯔꯨꯕꯤ ꯃꯉꯣꯟꯗꯁꯨ ꯌꯦꯛꯇꯨꯅ ꯂꯩꯔꯛꯄꯅ ꯀꯂꯛꯂꯗꯨꯅ ꯆꯥꯒꯗꯕ ꯃꯈꯩ ꯌꯦꯡ ꯑꯁꯨꯝ ꯃꯈꯥ ꯇꯥꯔꯛꯏ꯫ ꯏꯇꯥ ꯈꯨꯃꯟꯆꯅꯨ, ꯑꯩꯍꯥꯛ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯪꯖꯒꯦꯗꯣ? ꯍꯪꯕꯤꯌꯨ ꯏꯇꯥ꯫ ꯅꯍꯥꯟ ꯅꯣꯡ ꯃꯦꯔꯥ ꯊꯥꯒꯤ ꯊꯥꯅꯤꯜ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯃꯍꯥꯔꯥꯖ ꯖꯒꯣꯏ ꯀꯠꯈꯤꯕ ꯑꯗꯨꯗ ꯏꯇꯥꯅ ꯒꯣꯄꯤ ꯃꯀꯣꯛ ꯆꯤꯡ ꯖꯒꯣꯏ ꯁꯥꯕꯤ ꯑꯣꯏꯈꯤꯕ ꯑꯗꯣ ꯃꯆꯥꯏꯕꯨꯡꯉꯣꯒꯤ ꯌꯥꯊꯪꯅ ꯑꯣꯏꯈꯤꯕ꯭ꯔꯥꯗꯣ? ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯏꯕꯦꯝꯃ ꯁꯅꯥꯅꯥꯀꯣꯡ ꯏꯉꯥꯡ ꯉꯥꯡꯁꯤꯜꯂꯤ꯫ ꯇꯊꯛ ꯃꯤꯁꯅꯥ ꯑꯗꯨꯅ ꯂꯩꯃꯥꯏꯊꯛꯇ ꯅꯣꯟꯊꯔꯝꯕꯗꯒꯤ ꯃꯤꯁꯅꯥꯗ ꯌꯦꯡꯂꯛꯏ꯫ ꯉꯁꯥꯏ ꯃꯈꯩ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯗ ꯃꯤꯁꯅꯥ ꯏꯕꯦꯝꯃ ꯑꯗꯨꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟꯅꯇ ꯄꯤꯗꯕ ꯌꯥꯗꯕ ꯄꯥꯎꯈꯨꯝꯇꯃꯛ ꯄꯤꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯍꯪꯂꯛꯂꯤꯕ ꯃꯤꯁꯅꯥ ꯏꯕꯦꯝꯃ ꯑꯗꯨꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯀꯔꯤꯒꯤ ꯈꯪꯏ ꯇꯔꯨꯕꯤ ꯃꯍꯥꯛ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯀꯔꯤ ꯊꯧꯔꯝ ꯀꯔꯤ ꯊꯧꯁꯤꯜ ꯂꯩꯔꯤ ꯍꯥꯏꯕ? ꯑꯗꯨꯒ ꯃꯤꯁꯅꯥ ꯏꯕꯦꯝꯃ ꯑꯁꯤꯁꯨ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯀꯤ ꯌꯥꯊꯪ ꯇꯨꯡꯏꯟ ꯅꯤꯡꯊꯦꯝ ꯃꯍꯥꯛꯀꯤ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯅ ꯁꯔꯤ ꯋꯥꯁꯛꯈꯤꯕ ꯑꯗꯨꯃꯁꯨ ꯃꯍꯥꯛꯅ ꯈꯪꯏ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯃꯤꯁꯅꯥ ꯃꯍꯥꯛꯅ ꯍꯥꯏꯔꯛꯄ ꯍꯪꯂꯛꯄ ꯋꯥꯍꯪ ꯈꯨꯗꯤꯡꯃꯛꯀꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯃꯇꯝꯗ ꯇꯔꯨꯕꯤ ꯃꯍꯥꯛꯅ ꯅꯣꯜꯂꯨꯛꯄ ꯃꯇꯧ ꯎꯠꯂꯤꯕ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯅꯥꯊꯩ ꯍꯧꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯍꯪꯂꯛꯈꯤꯕ ꯑꯔꯣꯏꯕ ꯋꯥꯍꯪ ꯑꯗꯨꯗ ꯇꯔꯨꯕꯤ ꯍꯛꯆꯥꯡ ꯃꯅꯨꯡ ꯑꯗꯨꯗ ꯆꯣꯡꯂꯤꯕ ꯃꯤꯍꯨꯜꯒꯤ ꯈꯣꯡꯖꯦꯜ ꯑꯗꯨ ꯈꯪꯌꯥꯡ ꯌꯥꯡꯈꯠ ꯅꯤꯡꯊꯦꯝꯒꯤ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯒꯤ ꯏꯍꯨꯜ ꯑꯗꯨꯃ ꯃꯤꯁꯅꯥ ꯃꯍꯥꯛꯅ ꯈꯪꯂꯕꯣꯏ ꯅꯤꯡꯂꯨꯕꯅ ꯇꯔꯨꯕꯤ ꯃꯍꯥꯛꯅ ꯃꯤꯄꯥꯏꯕ ꯃꯇꯧ ꯐꯥꯎꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟ ꯑꯔꯩꯕ ꯊꯧꯅꯥ ꯑꯃꯒ ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯔꯒꯦ ꯈꯟ ꯇꯅꯧ ꯉꯧꯔꯣꯛ ꯉꯧꯕ ꯈꯨꯠꯁꯥ ꯑꯗꯨꯅ ꯇꯔꯛ ꯇꯥꯔꯛꯂꯤꯕ ꯃꯥꯏꯊꯣꯡ ꯇꯪꯈꯥꯏ ꯑꯗꯨꯕꯨ ꯈꯨꯝꯖꯤꯟ ꯂꯤꯊꯔꯛꯂꯤꯕ ꯁꯝꯂꯥꯡ ꯃꯔꯨ ꯈꯔꯗꯨ ꯇꯞꯂꯞ ꯅꯥꯔꯨꯝ ꯑꯗꯨꯗ ꯌꯦꯞꯁꯤꯟ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯅꯤꯡꯊꯦꯝꯒꯤ ꯌꯥꯊꯪ ꯅꯠꯆꯗꯦꯗ ꯏꯇꯥ ꯏꯕꯦꯝꯃ ꯃꯍꯥꯛꯀꯤ ꯈꯨꯠꯃꯛꯅ ꯏꯔꯛꯄ ꯆꯦꯄꯥꯎ ꯑꯃꯅ ꯑꯩꯍꯥꯛ ꯒꯣꯄꯤ ꯃꯀꯣꯛ ꯆꯤꯡꯕꯤ ꯑꯣꯏꯈꯤꯕꯅꯤ꯫ ꯃꯤꯁꯅꯥ ꯏꯕꯦꯝꯃ ꯇꯔꯨꯕꯤ ꯃꯍꯥꯛꯀꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯔꯕꯗ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯀꯥ ꯂꯥꯝꯖ ꯅꯥꯄꯜ ꯃꯤꯅꯣꯛ ꯑꯃ ꯂꯩꯇꯦꯡꯂꯛ ꯐꯩꯗ ꯃꯆꯥ ꯏꯕꯦꯝꯃ ꯃꯥꯒꯤ ꯌꯥꯊꯪ ꯍꯤꯛꯇꯣꯛꯄꯁꯨ ꯇꯧꯍꯩꯗꯦꯗꯣ꯫ ꯑꯗꯨꯕꯨꯅꯦ ꯏꯇꯥ ꯈꯨꯃꯟꯆꯅꯨ, ꯀꯨꯝꯁꯤ ꯁꯖꯤꯕꯨ ꯊꯥꯒꯤ 5ꯅꯤ ꯄꯥꯟꯕ ꯑꯁꯤꯗꯅ ꯃꯆꯥꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯒꯤ ꯁꯅꯥ ꯐꯝꯕꯥꯜ ꯂꯥꯡꯈ꯭ꯔꯕ ꯃꯇꯨꯡ ꯂꯥꯛꯀꯗꯧꯔꯤꯕ ꯊꯥꯒꯤ ꯊꯥꯅꯤꯜ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯠꯀꯗꯕ ꯕꯁꯟꯇ ꯔꯥꯁ ꯑꯁꯤꯗꯗꯤ ꯃꯆꯥꯏꯕꯦꯝꯃꯅ ꯆꯟꯗ꯭ꯔꯥꯕꯂꯤ ꯁꯛꯂꯣꯟ ꯂꯧꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤ꯫ ꯑꯗꯨꯅ ꯃꯆꯥꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯒꯤ ꯃꯥꯡꯃꯛꯇ ꯑꯩꯍꯥꯛꯅ ꯔꯥꯙꯥ ꯁꯥꯗꯣꯛꯀꯦꯗꯣ ꯄꯛꯆꯒꯗ꯭ꯔꯥ ꯏꯇꯥ? ꯑꯍꯣꯕ ꯃꯈꯨꯜ ꯑꯃꯗ ꯐꯥꯎꯔꯛꯈꯤꯕ ꯏꯍꯨꯜ ꯑꯗꯨꯅ ꯂꯩꯄꯥꯛ ꯃꯥꯡꯗ ꯅꯤꯡꯊꯦꯝ ꯃꯍꯥꯛꯀꯤ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯒꯗꯧꯔꯤꯕ ꯃꯣꯏꯔꯥꯡ ꯅꯤꯉꯣꯜ ꯃꯤꯁꯅꯥ ꯏꯕꯦꯝꯃ ꯃꯍꯥꯛꯅ ꯅꯥꯄꯜ ꯑꯃꯒ ꯂꯣꯏꯅꯅ ꯅꯤꯡꯊꯦꯝꯒꯤ ꯃꯥꯡꯃꯛꯇ ꯔꯥꯙꯥ ꯁꯛꯂꯣꯟ ꯂꯧ ꯄ꯭ꯔꯦꯝ ꯚꯛꯇꯤ ꯎꯠꯂꯒꯅꯤ ꯇꯥꯕꯗ ꯑꯗꯨꯛ ꯊꯣꯠꯈ꯭ꯔꯕ ꯇꯔꯨꯕꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯅꯨꯡ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯏꯍꯨꯜ ꯑꯃ, ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ ꯆꯩꯅꯥ ꯑꯃ ꯄꯤꯔꯛꯄꯒꯨꯝ ꯐꯥꯎꯔꯔꯦꯗꯣ꯫ ꯑꯗꯨꯕꯨ ꯃꯤꯁꯅꯥ ꯃꯍꯥꯛꯀꯤ ꯄꯥꯎꯈꯨꯝ ꯑꯗꯨꯃꯗꯤ ꯄꯤꯗꯕ ꯌꯥꯗ ꯑꯁꯨꯝ ꯍꯥꯏꯔꯛꯏ꯫ ꯌꯥꯝꯅ ꯄꯛꯆꯒꯅꯤ ꯏꯇꯥ꯫ ꯋꯥꯍꯩ ꯑꯁꯤꯃ ꯍꯥꯏꯔꯝ ꯇꯔꯨꯕꯤ ꯃꯇꯥ ꯊꯥꯕꯜ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯁꯤꯟ ꯈꯨꯃꯟ ꯀꯣꯂꯨꯞ ꯃꯥꯏꯀꯩ ꯄꯥꯡꯂꯁꯤ ꯍꯥꯏꯅ ꯏꯪꯒꯤꯠ ꯑꯃ ꯄꯤ ꯃꯆꯥꯏꯕꯦꯝꯃꯗ ꯊꯧꯒꯜ ꯑꯃ ꯎꯠꯂꯛꯏ꯫ ꯃꯆꯥꯏꯕꯦꯝꯃ, ꯉꯁꯤ ꯋꯥꯡꯂꯦꯟ ꯑꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯕꯅꯤꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯂꯦꯡꯖꯔꯒꯦ꯫ ꯂꯦꯡꯕꯤꯔꯣ ꯏꯇꯥ, ꯍꯌꯦꯡ ꯀꯣꯔꯧ ꯑꯁꯤꯗ ꯈꯔ ꯉꯟꯅ ꯂꯦꯡꯕꯤꯔꯛꯎꯗꯣ꯫ ꯇꯔꯨꯕꯤ ꯅꯤꯡꯉꯝꯗꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯂꯣꯠꯁꯤꯟꯖꯕ ꯉꯝꯂꯛꯇ ꯆꯤꯟꯕꯥꯜ ꯑꯗꯨꯗꯒꯤ ꯋꯥꯍꯩ ꯑꯣꯏꯅ ꯀꯥꯡꯊꯣꯛꯄ ꯉꯝꯗ ꯂꯨꯔꯦꯜ ꯑꯗꯨꯇꯃꯛ ꯅꯣꯝꯂꯝ ꯄꯥꯎꯈꯨꯝ ꯃꯍꯨꯠ ꯁꯤꯜꯂꯝ꯫ ꯊꯥꯕꯜꯂꯩ ꯏꯕꯦꯝꯃ ꯑꯗꯨꯒꯤ ꯃꯥꯡ ꯊꯥ ꯈꯨꯃꯟ ꯃꯥꯏꯀꯩ ꯄꯥꯡꯂꯝꯗꯥꯏ ꯈꯣꯡꯊꯥꯡ ꯃꯥꯕꯨ ꯊꯥꯡꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯀꯣꯜ ꯅꯨꯡ ꯑꯗꯨꯗ ꯅꯤꯡꯊꯦꯝ, ꯂꯨꯋꯥꯡ, ꯃꯣꯏꯔꯥꯡ, ꯈꯨꯃꯟ ꯄꯨꯟꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯂꯥꯞꯅ ꯑꯃꯨꯛ ꯎꯔꯨꯔꯦꯗꯣ꯫ ꯊꯤꯟꯊꯅꯤꯡꯗ꯭ꯔꯕ ꯈꯣꯡꯊꯥꯡ ꯑꯗꯨꯃꯗꯤ ꯂꯦꯞꯇ ꯃꯤꯠꯌꯦꯡ ꯑꯗꯨꯅꯗꯤ ꯅꯤꯡꯊꯦꯝ ꯃꯥꯏꯀꯩ ꯇꯝ ꯂꯨꯅ ꯍꯥꯏꯈꯤ ꯅꯥꯁꯣꯟ ꯄꯤꯛꯅ ꯊꯃꯣꯏ ꯂꯀꯥ ꯌꯧꯅꯕ꯫ ꯀꯥꯏꯔꯕ ꯊꯃꯣꯏ ꯄꯨꯗꯨꯅ ꯈꯨꯃꯟ ꯃꯥꯏꯀꯩ ꯄꯥꯡꯈꯤꯕ, ꯄꯨꯗꯨꯅ ꯍꯜꯂꯛꯈꯤꯗ꯭ꯔꯥ ꯊꯃꯣꯏ ꯌꯥꯎꯗꯕ ꯏꯍꯨꯜ ꯑꯃ? ꯅꯨꯡꯁꯤꯕ ꯑꯃꯁꯨ ꯐꯥꯎꯔꯨ, ꯊꯃꯣꯏ ꯑꯃꯁꯨ ꯄꯥꯜꯂꯨ, ꯁꯩꯍꯧꯗ ꯐꯪꯗꯕ ꯅꯨꯡꯁꯤꯕ ꯑꯃ ꯃꯩꯁꯥ ꯐꯪꯂꯒꯨꯝ ꯊꯃꯣꯏ ꯅꯨꯡꯁꯤꯗ ꯏꯍꯨꯜ ꯈꯪꯗꯕ ꯆꯩꯅꯥ ꯑꯃ ꯂꯣꯏꯅꯔꯕꯣꯏꯗꯣ ꯅꯤꯡꯉꯣꯜ ꯊꯃꯣꯏ ꯅꯨꯡꯁꯤꯗ꯫